ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎꯕꯅ ꯉꯁꯤ ꯑꯌꯨꯛ ꯃꯣꯔꯦ ꯇꯥꯎꯟꯗ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯂꯥꯟꯗꯥꯔꯛꯄꯗ ꯂꯩꯈꯤꯗ꯭ꯔꯕ ꯇꯔꯨꯛꯁꯨꯕ IRBꯒꯤ ꯄꯔꯁꯣꯅꯦꯜ ꯋꯥꯡꯈꯦꯝ ꯁꯣꯃꯣꯔꯖꯤꯠ ngasi ꯐꯣꯡꯈꯤꯕ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯃꯅꯤꯄꯨꯔꯤ ꯁꯤꯐꯣꯡꯁꯤꯡ ꯑꯃꯁꯨꯡ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛꯁꯤꯡꯗꯒꯤ ꯃꯔꯨꯑꯣꯏꯕ ꯏꯄꯥꯎꯁꯤꯡ ꯃꯌꯥꯝꯗ ꯊꯝꯖꯒꯤ ꯑꯍꯥꯟꯕꯗ ꯏꯁꯥ ꯍꯥꯠꯄꯗ ꯆꯦꯟꯅꯕꯁꯤꯡ ꯁꯤꯕꯒꯤ ꯆꯩꯔꯥꯛ ꯄꯤꯍꯟꯅꯤꯡꯉꯤ ꯑꯅꯟ ꯀꯨꯃꯥꯔꯒꯤ ꯑꯄꯣꯛꯄꯤ ꯃꯃꯥꯡ ꯆꯍꯤꯒꯤ ꯑꯣꯛꯇꯣꯕꯔ 30ꯗ ꯃꯣꯔꯦꯗ SDPO ꯁꯤꯡꯊꯝ ꯑꯅꯟ ꯀꯨꯃꯥꯔ ꯍꯥꯠꯄꯗ ꯃꯔꯨꯑꯣꯏꯅ ꯆꯦꯟꯅꯕꯅꯤ ꯆꯤꯡꯅꯕ ꯃꯤꯑꯣꯏ ꯑꯅꯤ ꯉꯔꯥꯡ ꯐꯥꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏ ꯑꯅꯤꯕꯨ ꯊꯥꯗꯣꯛꯄ ꯌꯥꯔꯣꯏ ꯑꯃꯁꯨꯡ ꯑꯆꯨꯝꯕ ꯋꯥꯌꯦꯜ ꯐꯪꯍꯟꯗꯨꯅ ꯑꯍꯛꯄ ꯆꯩꯔꯥꯛ ꯄꯤꯒꯗꯕꯅꯤ ꯍꯥꯏꯅ ꯉꯁꯤ ꯀ꯭ꯋꯥꯀꯩꯊꯦꯜꯗ ꯅꯨꯄꯤ ꯀꯌꯥ ꯍꯧꯔꯛꯇꯨꯅ ꯑꯀꯟꯕ ꯈꯣꯡꯖꯪ ꯆꯪꯁꯤꯟꯈ꯭ꯔꯦ ꯀꯩꯁꯥꯝꯊꯣꯡ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯟꯁꯇꯤꯇ꯭ꯌꯨꯑꯦꯟꯁꯤ ꯌꯥꯎꯅ ꯇꯥꯏꯅꯔꯤꯕ ꯀꯟꯁꯇꯤꯇ꯭ꯌꯨꯑꯦꯟꯁꯤ ꯃꯔꯤꯒꯤ ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯡꯅ ꯄꯨꯟꯁꯤꯟꯗꯨꯅ ꯁꯦꯝꯕ ꯀ꯭ꯋꯥꯀꯩꯊꯦꯜ ꯑꯄꯨꯟꯕ ꯃꯩꯔꯥ ꯄꯥꯏꯕꯤ ꯂꯨꯞꯀꯤ ꯃꯈꯥꯗ ꯉꯁꯤ ꯆꯪꯁꯤꯟꯈꯤꯕ ꯈꯣꯡꯖꯪꯗ ꯂꯩꯈꯤꯗ꯭ꯔꯕ SDPO ꯁꯤꯡꯊꯝ ꯑꯅꯟ ꯀꯨꯃꯥꯔꯒꯤ ꯑꯄꯣꯛꯄꯤ ꯆꯤꯡꯊꯝ ꯑꯣꯡꯕꯤ ꯕꯤꯃꯣꯜꯁꯨ ꯁꯔꯨꯛ ꯌꯥꯔꯗꯨꯅ ꯃꯍꯥꯛꯅ ꯍꯥꯏ ꯄꯨꯂꯤꯁꯅ ꯃꯈꯣꯏꯒꯤ ꯃꯊꯧꯅ ꯃꯔꯤꯡꯖꯦꯜ ꯐꯨꯗꯣꯛꯇꯨꯅ ꯏꯆꯥ ꯍꯥꯠꯄꯗ ꯆꯦꯟꯅꯕꯅꯤ ꯍꯥꯏꯕ ꯃꯤꯑꯣꯏ ꯑꯅꯤ ꯐꯒꯠꯈꯤꯕꯗ ꯅꯨꯡꯉꯥꯏꯕ ꯐꯥꯎꯏ ꯃꯁꯤꯒꯤꯗꯃꯛ ꯃꯣꯔꯦꯗ ꯃꯊꯧ ꯄꯥꯡꯊꯣꯛꯂꯤꯕ ꯁ꯭ꯇꯦꯠ ꯐꯣꯔꯁꯁꯤꯡꯕꯨ ꯊꯥꯒꯠꯂꯤ ꯏꯆꯥꯅꯨꯄꯥ ꯃꯤꯌꯥꯝꯒꯤꯗꯃꯛ ꯊꯋꯥꯏ ꯀꯠꯈ꯭ꯔꯕꯅꯤ ꯃꯤꯌꯥꯝꯒꯤ ꯑꯣꯏꯈ꯭ꯔꯕꯅꯤ ꯃꯔꯝ ꯑꯁꯤꯅ ꯂꯩꯕꯥꯛ ꯃꯤꯌꯥꯝꯅ ꯑꯐꯕꯅꯤ ꯍꯥꯏꯗꯨꯅ ꯇꯧꯔꯛꯄꯗ ꯃꯃꯥ ꯑꯣꯏꯔꯤꯕ ꯑꯩꯒꯤꯗꯤ ꯀꯔꯤꯁꯨ ꯑꯀꯥꯏꯕ ꯂꯩꯇꯦ ꯑꯗꯨꯕꯨ ꯑꯩꯍꯥꯛꯀꯤ ꯑꯣꯏꯅꯗꯤ ꯏꯆꯥꯅꯨꯄꯥ ꯍꯥꯠꯄꯗ ꯆꯦꯟꯅꯕꯁꯤꯡ ꯁꯤꯕꯒꯤ ꯆꯩꯔꯥꯛ ꯄꯤꯍꯟꯅꯤꯡꯉꯥꯏꯈꯤ ꯐꯥꯔꯕ ꯃꯤꯑꯣꯏ ꯑꯅꯤꯕꯨ ꯊꯥꯗꯣꯛꯅꯕ ꯀꯨꯀꯤꯁꯤꯡꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯍꯥꯏꯔꯕꯁꯨ ꯂꯩꯉꯥꯛꯅ ꯑꯆꯨꯝꯕ ꯂꯪꯂꯥ ꯂꯪꯖꯤꯟ ꯄꯨꯊꯣꯛꯇꯨꯅ ꯃꯇꯤꯛ ꯆꯥꯕ ꯆꯩꯔꯥꯛ ꯄꯤꯍꯟꯅꯤꯡꯉꯤ ꯃꯈꯣꯏꯕు ꯊꯥꯗꯣꯛꯈꯤꯕ ꯄꯥꯝꯗꯦ ꯍꯥꯏꯈꯤ ꯉꯁꯤꯒꯤ ꯈꯣꯡꯖꯪꯗ ꯁꯔꯨꯛ ꯌꯥꯈꯤꯕ ꯂꯨꯞ ꯑꯁꯤꯒꯤ ꯄ꯭ꯔꯁꯤꯗꯦꯟ ꯁꯣꯚꯝ ꯁꯣꯚꯤꯇꯥꯅ ꯍꯥꯏ ꯀꯨꯀꯤꯁꯤꯡꯅ ꯃꯅꯤꯄꯨꯔꯒꯤ ꯉꯝꯈꯩꯗ ꯁꯤꯡꯅꯔꯛꯄꯗꯒꯤ ꯉꯝꯈꯩ ꯀꯥꯏꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯃꯣꯔꯦꯗ ꯃꯊꯧ ꯄꯥꯡꯊꯣꯛꯈꯤꯕ SDPO ꯑꯅꯟ ꯀꯨꯃꯥꯔ ꯍꯥꯠꯄꯗ ꯆꯦꯟꯅꯕꯁꯤꯡ ꯐꯥꯔꯕꯅꯤꯅ ꯂꯩꯉꯥꯛꯅ ꯑꯆꯨꯝꯕ ꯋꯥꯌꯦꯜ ꯆꯠꯊꯗꯨꯅ ꯃꯇꯤꯛ ꯆꯥꯕ ꯆꯩꯔꯥꯛ ꯄꯤꯒꯗꯕꯅꯤ ꯀꯨꯀꯤ ꯅꯨꯄꯤꯁꯤꯡꯅ ꯃꯈꯣꯏꯕꯨ ꯊꯥꯗꯣꯛꯅꯕ ꯂꯥꯎꯔꯕꯁꯨ ꯂꯩꯉꯥꯛꯅ ꯅꯀꯜ ꯅꯥꯝꯃꯈꯛꯀꯤ ꯌꯦꯡꯕ ꯌꯥꯔꯣꯏ ꯃꯩꯍꯧꯔꯣꯜꯗꯒꯤ ꯃꯩꯇꯩꯅ ꯀꯔꯝ ꯇꯧꯔꯝꯃꯤ ꯀꯨꯀꯤꯅ ꯀꯔꯝꯕ ꯃꯇꯝꯗ ꯆꯪꯂꯛꯄꯅꯣ ꯍꯥꯏꯕꯁꯤ ꯂꯣꯏꯅ ꯈꯪꯅꯔꯕꯅꯤ ꯂꯩꯉꯥꯛꯅ ꯃꯇꯤꯡ ꯂꯩꯅ ꯊꯕꯛ ꯂꯧꯈꯠꯇꯨꯅ ꯑꯍꯛꯄ ꯆꯩꯔꯥꯛ ꯄꯤꯒꯗꯕꯅꯤ ꯍꯥꯏꯈꯤ ꯑꯃꯔꯣꯝꯗ SDPO ꯍꯥꯠꯄꯗ ꯃꯔꯨꯑꯣꯏꯅ ꯆꯦꯟꯅꯕꯅꯤ ꯍꯥꯏꯔꯤꯕ ꯐꯤꯂꯤꯞ ꯀꯥꯏꯈꯣꯂꯥꯜ ꯈꯣꯡꯁꯥꯏ ꯑꯃꯁꯨꯡ ꯍꯦꯝꯈꯣꯂꯥꯜ ꯃꯥꯇꯦ ꯉꯁꯤ ꯖꯨꯗꯤꯁꯤꯌꯦꯜ ꯃꯦꯖꯤꯁꯇ꯭ꯔꯦꯠ ꯃꯣꯔꯦꯒꯤ ꯀꯣꯔꯠꯇ ꯄꯨꯊꯣꯛꯂꯒ ꯅꯨꯃꯤꯠ 4ꯅꯤꯒꯤ ꯄꯨꯂꯤꯁ ꯀꯁꯇꯗꯤ ꯔꯤꯃꯥꯟ ꯂꯧꯈ꯭ꯔꯦ ꯑꯃꯔꯣꯝꯗꯅ KITꯅ ꯄꯨꯡ 24ꯒꯤ ꯑꯜꯇꯤꯃꯦꯇꯝ ꯄꯤꯈ꯭ꯔꯦ ꯃꯣꯔꯦꯗ ꯐꯥꯈꯤꯕ ꯐꯤꯂꯤꯞ ꯀꯦ ꯈꯣꯡꯁꯥꯏ ꯑꯃꯗꯤ ꯃꯥꯇꯦ ꯄꯨꯡ 24ꯒꯤ ꯃꯅꯨꯡꯗ ꯊꯥꯗꯣꯔꯛꯀꯗꯕꯅꯤ ꯍꯥꯏꯅ ꯀꯨꯀꯤ NP ꯇꯦꯡꯅꯧꯄꯥꯜ ꯗꯤꯁꯇ꯭ꯔꯤꯛꯅ ꯃꯇꯝ ꯊꯥꯈ꯭ꯔꯦ ꯀꯨꯀꯤ NP ꯇꯦꯡꯅꯧꯄꯥꯜ KIT ꯗꯤꯁꯇ꯭ꯔꯤꯛꯅ ꯊꯣꯛꯄ ꯆꯤꯔꯣꯜ ꯑꯃꯅ ꯍꯥꯏ ꯇꯦꯡꯅꯧꯄꯥꯜ ꯗꯤꯁꯇ꯭ꯔꯤꯛꯇ ꯀꯨꯀꯤꯖꯧꯒꯤ ꯇꯣꯞ ꯕꯣꯗꯤ ꯑꯣꯏꯔꯤꯕ ꯀꯨꯀꯤ NP ꯇꯦꯡꯅꯧꯄꯥꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯐꯤꯂꯤꯞ ꯑꯃꯗꯤ ꯃꯥꯇꯦꯕꯨ ꯄꯨꯡ 24ꯒꯤ ꯃꯅꯨꯡꯗ ꯊꯥꯗꯣꯛꯀꯗꯕꯅꯤ ꯍꯥꯏꯅ ꯃꯇꯝ ꯊꯥꯔꯤ ꯃꯃꯥꯡ ꯆꯍꯤꯗ ꯇꯦꯡꯅꯧꯄꯥꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡꯗ ꯂꯩꯕ ꯃꯣꯔꯦꯗ ꯁꯤꯅꯤꯌꯔ ꯑꯣꯐꯤꯁꯥꯔ ꯑꯃ ꯍꯥꯠꯈꯤꯕꯒ ꯃꯔꯤ ꯂꯩꯅꯅ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯅ ꯃꯣꯔꯦ ꯋꯥꯔꯗ ꯅꯝꯕꯔ 8ꯗꯒꯤ ꯐꯤꯂꯤꯞ ꯑꯃꯗꯤ ꯃꯧꯜꯁꯥꯡ ꯚꯤꯂꯦꯖꯗꯒꯤ ꯃꯥꯇꯦꯕꯨ ꯐꯥꯈꯤꯕꯅꯤ ꯑꯔꯥꯟꯕ ꯃꯣꯔꯥꯜ ꯁꯤꯖꯤꯜꯂꯒ ꯃꯣꯔꯦꯒꯤ ꯃꯤꯑꯣꯏ ꯐꯥꯕꯒꯤ ꯊꯧꯑꯣꯡ ꯑꯁꯤ ꯂꯩꯉꯥꯛ ꯑꯁꯤꯅ ꯇꯠꯇꯅ ꯆꯠꯊꯕ ꯊꯧꯑꯣꯡ ꯑꯃꯅꯤ ꯊꯥ ꯑꯁꯤꯒꯤ 15ꯒꯤ ꯅꯨꯃꯤꯗꯥꯡ ꯄꯨꯡ 5:30 ꯇꯥꯕꯗ ꯃꯣꯔꯦꯒꯤ ADC ꯀꯝꯄ꯭ꯂꯦꯛꯁꯀꯤ ꯒꯦꯠ ꯃꯃꯥꯡꯗ ꯗꯦꯃꯣꯀ꯭ꯔꯦꯇꯤꯛ ꯑꯣꯏꯕ ꯃꯑꯣꯡꯗ ꯈꯣꯡꯖꯪ ꯆꯪꯁꯤꯟꯈꯤ ꯃꯇꯝꯗꯨꯗ ꯄꯨꯂꯤꯁ ꯀꯃꯥꯟꯗꯣꯒꯤ ꯌꯨꯅꯤꯐꯣꯔꯝ ꯁꯦꯠꯄ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯃꯤꯑꯣꯏ ꯀꯌꯥꯅ ꯄ꯭ꯔꯣꯇꯦꯁ ꯇꯧꯔꯤꯕ ꯅꯨꯄꯤꯁꯤꯡ ꯑꯗꯨꯕु ꯀꯣꯏꯁꯤꯟꯈꯤ ꯅꯣꯡꯃꯩ ꯂꯥꯏꯐ ꯔꯥꯎꯟ ꯀꯥꯞꯄꯗ ꯅꯦꯝꯅꯩ ꯍꯤꯡ ꯁꯤꯝꯇꯦ ꯀꯧꯕ ꯅꯨꯄꯤ ꯑꯃ ꯁꯣꯛꯈꯤ ꯈꯨꯠꯂꯥꯏ ꯌꯥꯎꯗꯕ ꯁꯤꯚꯤꯂꯤꯌꯟ ꯂꯤꯗꯔ ꯑꯅꯤ ꯑꯁꯤ ꯀꯟꯗꯤꯁꯟ ꯑꯃꯠꯇ ꯌꯥꯎꯗꯅ ꯄꯨꯡ 24ꯒꯤ ꯃꯅꯨꯡꯗ ꯊꯥꯗꯣꯛꯀꯗꯕꯅꯤ ꯍꯥꯏꯅꯁꯨ ꯃꯈꯥ ꯇꯥꯔꯤ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯉꯁꯤ ꯐꯣꯡꯈꯤꯕ ꯃꯅꯤꯄꯨꯔ ꯅ꯭ꯌꯨꯁꯀꯤ एडिटोरियल ꯃꯌꯥꯝꯗ ꯊꯝꯖꯔꯝꯈꯤ कुकी MLA 10ꯒꯤ ꯐꯠꯇ ꯂꯧꯁꯤꯡ ꯃꯄꯥꯟ ꯊꯣꯛꯂꯛꯄ ꯁ꯭ꯇꯦꯠ ꯑꯃꯗ ꯏꯪ ꯇꯞꯄ ꯄꯨꯔꯛꯄ ꯍꯥꯏꯕꯁꯤ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠꯅ ꯁꯦꯝꯂꯤꯕ ꯂꯩꯉꯥꯛ ꯑꯗꯨꯅ ꯖꯁꯇꯤꯁꯇ ꯌꯨꯝꯐꯝ ꯑꯣꯏꯔꯒ ꯊꯕꯛ ꯇꯧꯔꯕ ꯈꯛꯇꯗ ꯑꯣꯏꯊꯣꯛꯀꯗꯕꯅꯤ ꯂꯩꯉꯥꯛ ꯁꯥꯁꯟ ꯍꯥꯏꯕꯁꯤ ꯔꯨलिꯡ ꯑꯃꯁꯨꯡ ꯑꯣꯄꯣꯖꯤꯁꯟ ꯑꯅꯤꯃꯛ ꯌꯥꯎꯔꯤꯕꯅꯤ ꯑꯅꯤ ꯑꯁꯤ ꯁꯦꯜꯌꯦꯛ ꯑꯃꯒꯤ ꯃꯃꯥꯏꯒ ꯃꯅꯤꯡꯒ ꯆꯞ ꯃꯥꯟꯅꯩ ꯑꯗꯨꯕꯨ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯂꯩꯉꯥꯛ ꯁꯥꯁꯟ ꯑꯁꯤꯗꯤ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤꯒ ꯄꯨꯔꯥ ꯇꯥꯏꯌꯣꯟꯅꯕ ꯑꯃ ꯑꯣꯏꯔꯤ ꯑꯣꯄꯣꯖꯤꯁꯟꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯔꯨꯂꯤꯡꯅꯁꯨ ꯇꯧꯔꯕꯗꯤ ꯉꯥꯡꯗꯕ ꯌꯥꯗꯦ ꯆꯩꯗꯕ ꯌꯥꯗꯦ ꯍꯥꯏꯕꯔꯣꯝꯗ ꯂꯩꯔꯤ ꯂꯩꯕꯥꯛꯀꯤ ꯏꯟꯇꯔꯦꯁꯇꯒꯤ ꯃꯈꯣꯏꯅ ꯌꯥꯎꯔꯤꯕ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤ ꯑꯗꯨꯒꯤ ꯏꯃꯦꯖ ꯁꯥꯒꯠꯇꯨꯅ ꯏꯔꯥꯡ ꯊꯣꯛꯂꯤꯉꯩꯗ ꯄꯣꯂꯤꯇꯤꯀꯦꯜ ꯒꯦꯟ ꯐꯪꯅꯕ ꯍꯣꯠꯅꯕꯔꯣꯝꯗ ꯍꯦꯟꯅ ꯃꯥꯏ ꯑꯣꯟꯁꯤꯟꯕꯒꯨꯝ ꯇꯧꯔꯤ ꯔꯨꯂꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯃꯇꯥꯡ ꯆꯥꯔꯤꯉꯩꯗ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯃꯐꯝ ꯁꯤꯡꯊꯨꯍꯧꯔꯒꯦ ꯍꯥꯏꯕ ꯀꯌꯥ ꯑꯃ ꯌꯥꯎꯗꯕ ꯅꯠꯇꯦ ꯑꯁꯤꯒꯨꯝꯕ ꯀꯌꯥ ꯑꯁꯤ ꯂꯩꯕꯅ ꯉꯁꯤ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯁꯥꯟꯇꯤ ꯄꯨꯔꯛꯄ ꯉꯝꯗ꯭ꯔꯤꯕꯅꯤ ꯌꯨꯝꯊꯪꯅꯔꯤꯕ ꯅꯥꯒꯥꯂꯦꯟꯗꯒꯤ ꯃꯇꯧꯒꯨꯝꯅ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤꯁꯤꯡꯒꯤ ꯂꯩꯔꯤꯕ ꯄ꯭ꯔꯤꯟꯁꯤꯄꯜ ꯑꯃꯁꯨꯡ ꯑꯥꯏꯗꯤꯑꯣꯂꯣꯖꯤꯗꯒꯤ ꯁ꯭ꯇꯦꯠꯀꯤ ꯏꯟꯇꯔꯦꯁꯅ ꯍꯦꯟꯅ ꯂꯨꯏ ꯍꯥꯏꯅ ꯔꯨꯂꯤꯡ ꯑꯃꯁꯨꯡ ꯑꯣꯄꯣꯖꯤꯁꯟ ꯈꯥꯏꯗꯅ ꯊꯕꯛ ꯇꯧꯔꯕꯗꯤ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯀꯝꯃꯨꯅꯦꯜ ꯍꯥꯔꯃꯣꯅꯤ ꯄꯨꯔꯛꯇꯨꯅ ꯆꯥꯎꯈꯠ ꯂꯝꯖꯦꯜꯗ ꯈꯝ ꯊꯦꯡꯅ ꯈꯨꯃꯥꯡ ꯆꯥꯎꯁꯤꯜꯂꯝꯕ ꯌꯥꯏ
ꯍꯧꯖꯤꯛꯁꯨ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯇꯪ ꯇꯥꯗꯕ ꯐꯤꯕꯝ ꯑꯃ ꯂꯩꯔꯤꯕꯁꯤ ꯑꯣꯄꯣꯖꯤꯁꯟꯅ ꯁꯛꯇꯤ ꯄꯥꯏꯅꯤꯡꯕꯗꯒꯤ ꯉꯥꯎꯗꯨꯅ ꯃꯈꯣꯏꯒꯤ ꯏꯃꯦꯖ ꯁꯥꯒꯠꯅꯕ ꯍꯣꯠꯅꯕ ꯑꯗꯨꯒ ꯔꯨꯂꯤꯡꯗ ꯂꯩꯔꯤꯕꯁꯤꯡ ꯃꯔꯨ ꯑꯣꯏꯅ ꯀꯨꯀꯤ MLA ꯇꯔꯥꯅ ꯃꯈꯣꯏꯒꯤ ꯍꯥꯟꯅꯗꯒꯤ ꯃꯪꯂꯥꯟ ꯑꯣꯏꯅ ꯂꯥꯛꯈꯤꯕ ꯑꯄꯨꯟꯕ ꯃꯅꯤꯄꯨꯔꯒꯤ ꯁꯛꯇꯝ ꯊꯨꯒꯥꯏꯔꯒ ꯁꯤꯡꯒꯤ ꯑꯣꯏꯕ ꯇꯣꯉꯥꯟꯕ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯑꯃ ꯁꯥꯒꯠꯅꯕ ꯍꯣꯠꯅꯔꯛꯄꯗꯒꯤ ꯊꯣꯛꯂꯛꯈꯤꯕ ꯉꯥꯛꯇꯅꯤ Kuki MLA tara adu makoigi kendra singi mihut oina khalaklabasu makoigi mathaudi state sigi thabak thaudara saruk yagadabani haibasitagi nathairaga thabak torakpadagi ni haibasi makoina ngasi phawa tawriba thawong kya asina mayek sengna taklabani state sida kanglokki irang leidingai sera sida Hana Council amasum Manipur board affiliate toramapuna mahiloisang kungamanga huralanada NOC saraga CBSE the affiliate toramba thaudo du khangnarakpadigi CBSE gi affiliation khangnarakpadigi kakhathraba matung huralana gi thawong sing adu sienariba kangpokpi amasum Susangpur gi ZEO ani amasum DI ama thabak suspend tawkibadu makoina tawkiba moral gi matungina phangpham thokpa dandini haibadu khangna Kuki MLA tarana suspend tawkiba official ahumadu thabakta hanjinana ba Union Home Minister da se iduna takshilambasi yamna ikaini ngaini masina takpadi Kuki MLA tara si miyang gi mihut gi mingda crime sathaba asum aran masak khangdaba communal line da thabak tawba lusingba singni haibasi yamna mayek sengle Aduna Manipur Thugaina Bohona Bigi MLA Tara Sigi Matakta Excel Launaba Hausi Speaker Gi Tribunal the Ladipa Case Asilushinduna Atubuna Moral Gi Matuk in a Dandi Pinava Assembly Gi Mari Lenaba Committee Shing Tabak Pakatam Tui Kuki MLA Tara Sin Lauriba Pirebasi Ain Gimiying the Yamna Injustice Over Tong Amani Habisi Mayek Siang Labasu Makogi Puroki Oinadi Asumba Pirep Oidibini Sumba Lanba Haibaduna Makoina Kantabangam the Bigi Oijarabasu, communal line that Yenglagadi Madu Sumi Hain Lauribini. Aduna, Aikogi Lady Bamaru and a Tampaki MLA Nipuos in a Labaki Sirabat and Pamasida party interest that have Octobi Mahuta, Zati Purubasi Kananava, Amasum Iram the Manipurasi Kananava Asumbo, Maike Mada Puna Pirep, Lominaduna, Tabaktoinava Matautai. Labaki Sirabat and Pamasida Ras Niti Kudong Sava Lona Bohonaba Matamati. Miyamnasu adugumba asingba tanjada lebak thugaina bohonariba kangbusing masak khangdoktuna paratambiba matam oire atopa maruiba pawmna sanga express tagi lokhasaraga mitara non-bearable warrant issue tokre Committee on Travel Unity CoTu Southern Hills ki amadi Kuki Militant Org.kharagi Miyoi tara bill thadokpa yararoidaba Warrant of Arrest ngasi NIA Imphal West ki special judge na issue tokre Lamsang Police Station na Pukhalakhiba wakat ahunga mari lainana CoTu KRA KNF MC KNFP UPF ki miyoi taragi mathakta thadokpa yaroidaba warrant adu issue tawkibani haukiba sai sigi me kunga nipanda kangsup singkhongda liba mitei singi yum taraga manga mai thakiba thawdoki matangda ahanba wakat adu lamsang police na tharakibani police ki sirol aduda Maming Paliba Miyoi Singdi, KRA gi Kadaroiba, Kungi, Lelen Hangsing Say Kuntra Apokpa, Kukhau, Kunadudigi, KNFMC gi Kadaroiba, Gauzau, Lodjam, Say Kuntra Gomdai, Apokpa, Haihau, Lodjam, Kunadudigi, KRA gi Kadarni, Haiba, Sasat Allies, Boypu, Say Nifugamanga Apokpa, Tongkohau, Allies, Tongkau, KNAP UPF ki self-style publicity secretary oiba kangpokpi degi L Hais Stephen amasum Pajang Kangsup Kundagi KNF MC gi kadarni haiba Lamkhogin Dongel Allies Lamhin Allies Gigin Apokpa Ngel Zahau Dongel ni Ani suba police ki wakat aduna ke songlung amasum Hainom Benglom degi Payeng area gi Panchayat Garda Leba State Force ki Kangbuda Landara ki Bamadi Payeng Singda Kadang Malami gi Kangsup Singkhong Namasum Apunglo Canal da Leba Yumanga Mai Thaki Thagdoka Madi Lenana Pukhala Kibani Thagdok Sing Adura Maral Shiri Bamiyoi Singna KRA gi Kadaroiba Tuikun Kungi Lelen Hangsing Say Kuntra Apokpa Kukhau Kunadurigi KRA gi Kadarni Heba Sasat Allies Boypu Say Nipugama Apokpa Tongkohau Allies Tongkhau KNF MC gi kadar oiba Pajang Kangsup Kundagi Paugjasu Tilhau Say Kunganitu Apokpa Haihau Stalhau Amasum Kun Adumaktadigi KRA gi kadar oiba Sominthang Stalhau Say Nipu Apokpa Lun Khosai Stalhau ni Ahum Subadun Haukibazun Thagi Amada Ke Songlung Hainom Bang
amasum tuikun khundagi Kuki Militani haina singnabasina meitei khunsingna nomai kapsilakibani kini maduda maral siriba miyoisingna CoTu gi member oiba tuikun khundagi mamang kipgen sei kunthraga mang apokpa Hancock kipgen khun adudagi KRA gi kadarni haiba sasat allies boipu sei nifuga mang apokpa thongka hau allies tongkhau KNF MC gi kadar oiba pajang kangsup khundagi paujasu Stal House say Kungani to Apokpa, High House Stal House, Amasum, KNAP, UPF ki Self Style Publicity Secretary Oiba, Kangpopidigi, El Hais Stephanie. Taudo Tokiba Mapam Singer to the Matak Paliba Miyoi Sing Asi, active Oiba, Akaiba Tabak Sing, Taubani Haina, Papam Aduwagi Miyoi Sing Wang Pong, Taubadi Kang Mangam Lehina, Casing a Sigi Ios in a quarter tamki. Miyoi Sing a Si Panaba, Gumnum Sapramana Poliski Osida. Requisition Tauri Edu Pabangam than a lady have a wapam tamladuna, Makui with thadokpa yadaba, Warrant of Arrest Issue Tobinaba, Wapam quarter tamki. Kona Io singi wapam amadi, lady bepibam sing laga, Polisna, Maral, Shiriba Miyoi sing a sigimatata, thadokpa yararoidaba, Warrant Issue Taukiadi, Atopapa Omana, Maira Paibi, Rabita, Howard Kankat Pangamdri, Sabonko Kunok Seko and the Labor Kun Suba Zat Rezimena. Plastic ki lisaina sasana phubudona phubudagi maira paibi moirang thim rabita makut yet ki khujeng maya gi sarukai bidagi simen hairaga leire ningjon da hena phuman badagi hawal ka khat pangamdana lehauri Imphal East District ki manung sana leiba sabungkhok mayai lekai dagi masagi sai nifuga mapan surabi phairoizam ningol moirang thim ongbi rabita leikidrabam moirang thim sanjit ki loinabini Rabita ki masano pa masagi say taraga mapan suraba handak metric exam thagadoriba mahiroini. Sanga Express ko una dun wari sabada moirang tim Rabita na hai. Janawari taraga humdoi ki ayupung tarama thuidigi hauraga sabung ko kunauk seko onda leiriba kun suba zat regiment asi laibiranu sipai sing asi leiragana ko ki terrorist sing na noma kangda mitei kun sing na onsin duna nomai kapsilakpana miyoi kya asi ana aso apan thokpa kunja sing leibida akiba mipaiba puklei. Zat regiment lairagana hena Kuki singna bunker masing khangdana sajilakpana mi paiba pokle mafamasida laibiranu haiduna tanmani sabungko khunau sabungko khunjau yengang pokpi amadi sana sabi hairiba khunsinga sidagi masing yamlaba maira paibi singna punni satuna sabungko khunau sekonda lairiba kun suba zat regiment gi sipai singa si laibiranu haiduna ayupung tarama thoidigi hauraga akan mamongna muknaduna tanmani nungthil pung mari tarakpa matamdari sipai singna maira paibi singna koitan tanaraga phubo horkibani zat regiment gi sipai singna moirang thim ongbi rabita da plastic ki lisayeduna mathong maram khangduna pangkan na kanchilakpadagi rabita laimai da tusinduna saina khangduna leiringai dura hena phujilakibani haiba wafam mak masana tamaki yot ki yawa ukak amana su thomlakpadagi khutna ngakthokpadagi hakchangdadi palhaudre haiba wafam thamladuna plastic ki lisayduna kanchilakpa henmanbadagi rabita gi khut ye thangba khujeng maya da panbadagi khut ki saru hiktok pagaloidana sarukai hen sumangna fongdoraki yang Popi Primary Health Center da lekat naraba matungda amuk porampata leba Jenims Hospital pukatuna lekanaki doctor na yengma matamda khut ye thangbagi khujeng maya da sarukai re saru tikthok le haibadagi plastic of Paris haijilaga hausik thamdi sipaina plastic ki lisaina ningjol da kan phuman me henman madagi hauji hawat kangkat pangamdre khut asisu yamna si kok sungawi oning basu hek tawi haina pena wafam rabitana thamakli Moirang thim Rabita gi masanu pa amakak poi mapu rebus English ngani taraga nipan gi December da heart attack tawdun laikhidre yum aduda mama masa kaktamak lehauri Rabita phi sai apang thabak surogi hingbu punsini masanu pa su lairik tamna mi gi hachira suduna mama gi mating pangli May ahumdagi lan haurakibadagi maike edom da lairiba mitay kunsingda Kuki terrorist singna mitay gi yumsing may tharakpa mi hatpa haurakpadagi hauna ngasi phawba maike esom da lairiba mayra paibi sing ngasi phawba yumda tumba phanglaktri lambi surokta kalen gi matamdana tilkang marakta ningtham thagi matamdana ayingba un likla marakta ngasi phawba mayra paibi singna Kuki terrorist singna nomai kapsilakpa sifai singna su Kuki gi mateng pangsin masi yaningdi haiduna ngak senduna ihing mingsel khangdana laklibani Sabungo kunok sekonda lairiba kun suba zat regiment si hana sipai kunthra rom leraki haujik sipai yangkai mu laksinduna lerare sipai masing hena laksilaktuna laisilakpana maram moiraga Kuki terrorist singna nongmakangda mitay kun singda nomai kapsilakpa henjilakle
ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯃꯤꯇꯩ ꯈꯨꯟ ꯃꯌꯥ ꯅꯛꯁꯤꯜꯂꯛꯂꯒ ꯀꯨꯀꯤꯒꯤ ꯕꯪꯀꯔ ꯃꯁꯤꯡ ꯍꯦꯟꯅ ꯁꯥꯖꯤꯜꯂꯛꯂꯤ ꯁꯤꯐꯥꯏ ꯑꯃꯗꯤ ꯀꯨꯀꯤꯒ ꯃꯥꯟꯅꯔꯒ ꯃꯤꯇꯩꯒꯤ ꯈꯨꯟꯁꯤꯡꯗ ꯆꯠꯊꯔꯛꯂꯤꯕ ꯊꯧꯑꯣꯡ ꯑꯁꯤꯅ ꯃꯥꯏꯀꯩ ꯑꯁꯣꯝꯗ ꯂꯩꯔꯤꯕ ꯈꯨꯟꯖꯥꯁꯤꯡꯒꯤ ꯄꯨꯟꯁꯤ ꯍꯤꯡꯒꯅꯤ ꯁꯥꯐꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯂꯩꯇ꯭ꯔꯦ ꯍꯥꯏꯕ ꯋꯥꯐꯝ ꯃꯍꯥꯛꯅ ꯊꯝꯂꯛꯈꯤ ꯐꯤꯕꯝ ꯑꯁꯤꯗ ꯃꯐꯝ ꯑꯗꯨꯗ ꯁꯤꯐꯥꯏꯁꯤꯡ ꯂꯩꯕꯤꯔꯒꯅꯨ ꯅꯈꯣꯏ ꯂꯩꯕꯒꯤ ꯊꯥꯖꯕ ꯀꯔꯤꯁꯨ ꯂꯩꯇ꯭ꯔꯦ ꯆꯠꯈ꯭ꯔꯣ ꯍꯥꯏꯗꯨꯅ ꯇꯥꯟꯕꯅꯤ ꯍꯥꯏꯈꯤ ꯂꯣꯏꯖꯤꯡ ꯂꯣꯌꯥꯁꯤꯡꯗ ꯂꯩꯔꯤꯕ ꯈꯨꯟꯖꯥꯁꯤꯡ ꯊꯕꯛ ꯁꯨꯔ ꯅꯣꯝꯂꯒ ꯅꯣꯡꯃꯒꯤ ꯆꯔꯥ ꯇꯥꯜꯂꯒ ꯆꯥꯖꯕ ꯉꯥꯛꯇꯅꯤ ꯂꯥꯟ ꯍꯦꯛ ꯍꯧꯔꯛꯄꯗꯒꯤ ꯌꯨꯝꯊꯣꯡ ꯑꯌꯥꯝꯕꯅ ꯊꯕꯛ ꯁꯨꯐꯝ ꯅꯣꯡꯐꯝ ꯈꯪꯗ꯭ꯔꯕꯅꯤꯅ ꯆꯦꯡ ꯂꯩꯇꯕꯗꯒꯤ ꯆꯔꯥ ꯍꯦꯟꯕꯅꯁꯨ ꯃꯁꯤꯡ ꯈꯪꯗ꯭ꯔꯦ ꯈꯨꯟꯖꯥꯁꯤꯡ ꯆꯦꯡ ꯆꯥꯛ ꯂꯩꯇꯕꯒꯤ ꯑꯋꯥꯕꯁꯤꯡ ꯂꯩꯉꯥꯛꯀꯤ ꯂꯨꯆꯤꯡꯕꯁꯤꯡꯅ ꯂꯥꯛꯇꯨꯅ ꯌꯦꯡꯁꯤꯟꯕꯤꯔꯕꯁꯨ ꯅꯠꯇꯦ ꯈꯨꯟꯕꯨ ꯉꯥꯛꯀꯗ꯭ꯔꯥ ꯀꯨꯀꯤꯅ ꯀꯥꯞꯂꯛꯄ ꯅꯣꯡꯃꯩꯅ ꯄꯥꯟꯗꯅꯕꯕꯨ ꯆꯦꯟꯒꯗ꯭ꯔꯥ ꯍꯤꯡꯅꯕ ꯊꯕꯛꯄꯨ ꯁꯨꯒꯗ꯭ꯔꯥ ꯍꯥꯏꯐꯝ ꯈꯪꯗꯅ ꯑꯋꯥꯕ ꯃꯥꯌꯣꯛꯅꯗꯨꯅ ꯂꯩꯔꯤ ꯂꯥꯟꯒꯤ ꯅꯣꯡꯃꯩ ꯄꯣꯝ ꯃꯔꯛꯁꯤꯗ ꯃꯍꯩꯔꯣꯏꯁꯤꯡꯅ ꯄꯨꯛꯅꯤꯡ ꯆꯪꯅ ꯏꯪꯅ ꯂꯥꯏꯔꯤꯛ ꯇꯝꯕ ꯐꯪꯕ ꯉꯝꯗ꯭ꯔꯤ ꯃꯤꯄꯥꯏꯕ ꯃꯔꯛꯁꯤꯗ ꯂꯥꯏꯔꯤꯛ ꯇꯝꯗꯨꯅ ꯑꯐꯕ ꯃꯤ ꯑꯃꯃꯝ ꯀꯔꯝꯅ ꯑꯣꯏꯕ ꯉꯝꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯅ ꯄꯦꯟꯅꯕ ꯋꯥꯐꯝ ꯔꯕꯤꯇꯥꯅ ꯐꯣꯡꯗꯣꯔꯛꯈꯤ ꯌꯦꯡꯉꯥꯡꯄꯣꯛꯄꯤꯗꯒꯤ ꯆꯪꯈ꯭ꯔꯒ ꯂꯩꯕ ꯁꯅꯥꯁꯥꯕꯤꯗꯒꯤ ꯂꯩꯁ꯭ꯔꯝ ꯕꯁꯟꯒꯤ ꯂꯣꯏꯅꯕꯤ ꯃꯁꯥꯒꯤ ꯆꯍꯤ 85 ꯁꯨꯔꯕꯤ ꯂꯩꯁ꯭ꯔꯝ ꯑꯣꯡꯕꯤ ꯃꯦꯃꯅ ꯍꯥꯏ ꯅꯨꯃꯤꯠꯇꯨꯗ ꯖꯥꯠ ꯔꯤꯖꯤꯃꯦꯅ ꯆꯦꯛꯅ ꯊꯣꯝꯂꯛꯄꯗꯒꯤ ꯅꯪꯒꯜꯗ ꯄꯥꯟꯈꯤ ꯆꯦꯛꯅ ꯊꯣꯝꯂꯛꯄ ꯑꯗꯨꯗ ꯉꯥꯏꯍꯥꯛ ꯁꯣꯔ ꯊꯤꯡꯈꯤ ꯌꯥꯝꯅꯁꯨ ꯅꯥꯈꯤ ꯌꯥꯡꯄꯣꯛꯄꯤ ꯄ꯭ꯔꯥꯏꯃꯔꯤ ꯍꯦꯜꯊ ꯁꯦꯟꯇꯔꯗ ꯄꯨꯈꯠꯂꯕ ꯃꯇꯨꯡꯗ ꯖꯦꯅꯤꯝꯁ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯔꯛꯇꯨꯅ ꯂꯩꯈꯠꯅꯈꯤ ꯅꯨꯃꯤꯠꯇꯨꯗ ꯖꯥꯠ ꯔꯤꯖꯤꯃꯦꯅ ꯃꯩꯔꯥ ꯄꯥꯏꯕꯤ ꯅꯨꯄꯤꯁꯤꯡꯗ ꯇꯥꯟꯅꯗꯨꯅ ꯄ꯭ꯂꯥꯁꯇꯤꯛꯀꯤ ꯂꯤꯆꯩꯅ ꯆꯦꯛꯅ ꯑꯄꯥꯏꯕ ꯄꯣꯠꯅ ꯍꯤꯡꯁꯥ ꯌꯩꯇꯝꯕꯒꯤ ꯊꯧꯑꯣꯡꯁꯤꯡꯅꯤ ꯍꯥꯏꯅ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯈꯤ ꯁꯤꯐꯥꯏ ꯂꯩꯔꯒ ꯀꯨꯀꯤ ꯇꯤꯌꯣꯔꯤꯁꯁꯤꯡ ꯍꯦꯟꯅ ꯅꯥꯄꯟ ꯀꯥꯔꯦ ꯅꯥꯎ ꯆꯥꯎꯔꯦ ꯑꯃꯗꯤ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯁꯤꯅ ꯉꯥꯛ ꯁꯦꯜꯂꯕꯅꯤꯅ ꯀꯨꯀꯤꯅ ꯃꯤꯇꯩ ꯍꯥꯠꯄꯗ ꯅꯨꯡꯉꯥꯏꯕꯗꯧꯅ ꯇꯧꯗꯨꯅ ꯂꯩꯔꯤ ꯍꯥꯏꯕ ꯋꯥꯐꯝ ꯊꯝꯂꯗꯨꯅ ꯃꯍꯥꯛꯅ ꯍꯥꯏ ꯃꯁꯤꯗ ꯁꯦꯟꯇ꯭ꯔꯦꯜ ꯒꯚꯔꯟꯃꯦꯟꯠ ꯑꯃꯗꯤ ꯃꯅꯤꯄꯨꯔ ꯒꯚꯔꯟꯃꯦꯟꯠꯅ ꯊꯥ 9 ꯐꯔꯛꯂꯕ ꯂꯥꯟ ꯑꯁꯤ ꯂꯣꯏꯁꯤꯟꯕꯒꯤ ꯃꯍꯨꯠꯇ ꯇꯨꯃꯤꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤ ꯍꯥꯏꯅꯁꯨ ꯄꯥꯎꯁꯤꯗ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯂꯤ ꯑꯇꯣꯞꯄ ꯄꯥꯎ ꯃꯤꯖꯣꯔꯥꯝꯒꯤ ꯍꯥꯟꯅꯒꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯖꯣꯔꯥꯝꯊꯥꯡꯒ ꯑꯊꯨꯕ ꯃꯇꯝꯗ ꯑꯦꯛꯇꯤꯚ ꯄꯣꯂꯤꯇꯤꯛꯁꯇꯒꯤ ꯄꯣꯊꯥꯔꯒꯅꯤ ꯃꯍꯥꯛꯀꯤ ꯆꯍꯤ ꯃꯇꯥꯡꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯍꯥꯛ ꯑꯊꯨꯕ ꯃꯇꯝꯗ ꯑꯦꯛꯇꯤꯚ ꯄꯣꯂꯤꯇꯤꯛꯁꯇꯒꯤ ꯄꯣꯊꯥꯔꯒꯅꯤ ꯍꯥꯏꯅ ꯃꯤꯖꯣꯔꯥꯝꯒꯤ ꯍꯥꯟꯅꯒꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯖꯣꯔꯥꯝꯊꯥꯡꯒꯥꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯋꯥꯐꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯍꯥꯛꯅ ꯄꯥꯔꯇꯤꯒꯤ ꯁꯤꯅꯤꯌꯔ ꯚꯥꯏꯁ ꯄ꯭ꯔꯁꯤꯗꯦꯟꯠ ꯇꯣꯟꯂꯨꯌꯥꯒ ꯈꯟꯅꯔꯦ ꯍꯥꯏꯅ ꯑꯣꯄꯣꯖꯤꯁꯟ ꯃꯤꯖꯣ ꯅꯦꯁꯅꯦꯜ ꯐ꯭ꯔꯟꯠꯁ MNF ꯀꯤ ꯄ꯭ꯔꯁꯤꯗꯦꯟꯠꯁꯨ ꯑꯣꯏꯔꯤꯕ ꯖꯣꯔꯥꯝꯊꯥꯡꯒꯥꯅ ꯐꯣꯡꯗꯣꯛꯂꯤ ꯑꯥꯏꯖꯣꯜꯗ ꯉꯔꯥꯡ ꯄꯥꯔꯇꯤꯒꯤ ꯑꯣꯐꯤꯁ ꯍꯥꯡꯗꯣꯛꯂꯕ ꯃꯇꯨꯡ MNF ꯀꯤ ꯋꯥꯀꯔꯁꯤꯡꯅ ꯋꯥ ꯉꯥꯡꯕꯗ ꯃꯍꯥꯛꯅ ꯍꯥꯏꯈꯤ ꯃꯈꯣꯏꯅ ꯋꯥꯐꯝꯁꯤ ꯈꯟꯅꯔꯦ ꯑꯃꯗꯤ ꯃꯈꯣꯏ ꯑꯅꯤꯃꯛ ꯆꯍꯤ 40 ꯁꯨꯔꯕꯅ ꯃꯈꯣꯏ ꯌꯥꯎꯗ꯭ꯔꯕꯁꯨ ꯄꯥꯔꯇꯤ ꯑꯁꯤ ꯃꯈꯥ ꯇꯥꯅ ꯑꯗꯨꯃꯛ ꯂꯩꯈꯤꯒꯗꯕꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯃꯈꯣꯏꯅ ꯌꯥꯅꯔꯦ ꯄꯥꯔꯇꯤꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯅ ꯑꯊꯨꯕ ꯃꯇꯝꯗ ꯑꯅꯧꯕ ꯑꯦꯔꯦꯟꯖꯃꯦꯟꯠ ꯑꯃ ꯂꯧꯊꯣꯛꯂꯒꯅꯤ ꯍꯥꯏꯅꯁꯨ ꯖꯣꯔꯥꯝꯊꯥꯡꯒꯥꯅ ꯐꯣꯡꯗꯣꯛꯈꯤ ꯃꯍꯥꯛꯅ ꯍꯥꯏꯈꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ MNF ꯀꯤ ꯑꯣꯐꯤꯁ ꯕꯦꯌꯔꯔꯁꯤꯡꯒꯤ ꯇꯥꯝ ꯍꯥꯟꯅ ꯂꯣꯏꯈ꯭ꯔꯦ ꯑꯃꯗꯤ ꯃꯈꯣꯏꯗ ꯑꯅꯧꯕ ꯗꯥꯏꯇꯁꯤꯡ ꯁꯤꯟꯅꯕꯤꯗꯅꯕ ꯃꯍꯥꯛ ꯑꯃꯁꯨꯡ ꯇꯣꯟꯂꯨꯌꯥꯅ ꯄꯥꯔꯇꯤꯒꯤ ꯂꯤꯗꯔꯁꯤꯞꯇ ꯍꯥꯏꯖꯔꯤ ꯍꯥꯏꯅꯁꯨ ꯄꯥꯎꯁꯤꯗ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯂꯤ